CHENNAI GUINDY LEIBA OLYMPIA Technology Park TANG Maridagi Taruk FAOBA PANGTHOKKHIBA National Para Fencing Championship 2025 TAMAYANG IMPHAL THANA WANGKHEI LEIKAI DAGI MANIPURGI Para Fencing SANAROI WANGKHEIMAYUM SOHODEBA SINGH Fencing gi EPEE MASANADA MAHAKI opponent player OINA SANAKHIBA host team Tamilnadu gi Ignesh pu point tara ahum da Maithiba Piduna gold medal Louba Ngamkhre hariba championship aduda WANGKHEIMAYUM SOHODEBA SINGH Sel thumgi awaba kaya mayuk narakpadagi chaurakna chai nipan lom haibadi kumzale singani tara nipan dagi lep luraba matungda championship asigi damakta team coach samadi manager anina daita pumba lauduna amuk nawhaunana puthorakhibani haina telephone gi khutangda team manager oriba Dr. Kiran Yendrembamna paudam lakhi loinina hingnabagi lanfamda sana khotnaba pamjaragasu Sohodebana thabak inkhang suraga sel tansinduna Lisang sina sana khotnabada luptuna laki handak Chennai gi Gundai da LEIBA Olympia Technology Park da PANGTHOKKHIBA National Para Fencing Championship asigi dabakta subnatagi numit mari manga khakta practice tawraba matungda maakpu matam sangna fencing masana asibu makhut paiduna takpi tambiduna lakiba hawam marak kangjam LEIKAI dagi kangjam Virendra Singh na course oina saru yabaga loinena social activist Dr. Kiran Yendrembamna team manager oina saru yaki Team manager Oriba Dr. Kiran Yendrembamne iramda Manipur gi players sing asi mari lenaba association natraga organizations singna matamgi lenga kaningthina wat tana minaraga honna minaraga pukhatnaba honna minaragadi malemasida hiram khudingmaki masana amatana namma ngamloi hainasu phongdoraki